ꯑꯊꯨꯕ ꯃꯇꯝꯗ NRC ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯁꯦꯟꯁꯁ ꯊꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯊꯣꯛꯏꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯤꯁꯤ ꯃꯤꯅꯥ ꯄꯨꯂꯞ ꯊꯣꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯇꯝ ꯆꯥꯅ NRC ꯇꯧꯔꯒ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥ ꯀꯌꯥ ꯇꯥꯟꯊꯣꯛꯇꯕ ꯑꯗꯨꯒ ꯋꯥꯔꯣꯏꯁꯤꯟ ꯊꯝꯃꯛꯇꯕꯅ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯒꯤ ꯃꯑꯣꯡꯗ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯄꯅꯤ ꯍꯟꯗꯛ ꯁꯤꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯃꯁꯨ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯁꯤꯈ꯭ꯔꯦ ꯃꯇꯨꯡꯗꯁꯨ ꯀꯌꯥꯝ ꯁꯤꯔꯛꯈꯤꯅꯤ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯣꯏ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯜꯂꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥ ꯃꯌꯥꯝ ꯑꯇꯣꯞꯄ ꯆꯪꯉꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏ ꯅꯠꯇꯕꯁꯤꯡꯁꯦ ꯄꯨꯝꯅꯃꯛ ꯇꯥꯟꯊꯣꯛꯄ ꯇꯛꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯦ ꯍꯟꯅ ꯍꯟꯅ ꯊꯣꯛꯂꯛꯈꯤꯅꯤ ꯑꯗꯨꯅ ꯁꯔꯀꯥꯔ ꯇꯨꯃꯤꯟꯅ ꯂꯩꯕꯤꯒꯅꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯍꯟꯗꯛ ꯊꯣꯛꯂꯛꯏꯕꯁꯦ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯤꯒꯅꯨ NRC ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯕꯤꯔꯒ ꯁꯤꯒꯨꯝꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯍꯟꯅ ꯍꯟꯅ ꯅꯣꯡꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯍꯟꯅ ꯍꯟꯅ ꯊꯣꯛꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯤꯡꯕ ꯁꯤꯕ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯕꯅ ꯐꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯂꯥꯎꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯌꯧꯔꯛꯑꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯅꯈꯤꯕ ꯀꯨꯀꯤꯒꯤ ꯁꯨꯒꯤ ꯌꯥꯅꯈꯤꯕ ꯔꯨꯜꯁꯤꯡ ꯉꯥꯛꯅ ꯆꯠꯍꯟꯕ ꯑꯗꯨꯒ ꯔꯨꯜ ꯀꯥꯏꯅ ꯇꯧꯔꯛꯏꯕꯁꯤꯡꯁꯦ ꯗꯟꯗꯤ ꯄꯤꯕ ꯍꯥꯏꯕꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯇꯧꯕꯤꯌꯨ ꯑꯊꯨꯕ ꯃꯇꯝꯗ NRC ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯁꯦꯟꯁꯁ ꯊꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤ ꯂꯩꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯣꯏ ꯈꯔ ꯁꯤꯔꯦ ꯍꯥꯠꯂꯦ ꯍꯥꯏꯗꯅꯁꯨ ꯑꯩꯈꯣꯏꯅ ꯅꯤꯡꯍꯟꯅꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ NRCꯁꯦ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ NRC ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯑꯀꯟꯕ ꯏꯍꯧ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯏ ꯃꯗꯨ ꯈꯪꯅ ꯁꯔꯀꯥꯔꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯔꯤꯕ ꯏꯁꯨ ꯃꯌꯥꯝꯁꯦ ꯋꯥꯔꯣꯏꯁꯟ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ